ꯁꯤꯗꯤ ꯃꯣꯏꯔꯥꯡ ꯆꯠꯂꯨꯁꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪ ꯎꯠꯂꯛꯑꯒꯦ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯂꯒ ꯏꯌꯥꯔꯄꯣꯔꯠ ꯌꯧꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯋꯦꯗꯔꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯋꯦꯗꯔꯅꯤ ꯅꯣꯡ ꯃꯪꯉꯒ ꯂꯩ ꯅꯨꯡꯁꯥꯁꯨ ꯁꯥꯗꯕ ꯅꯣꯡ ꯆꯨꯔꯛꯑꯦ ꯅꯣꯡ ꯆꯨꯔꯦꯅ ꯇꯧꯔꯝꯕꯅꯦ ꯅꯣꯡ ꯑꯃꯨꯛ ꯍꯩꯊꯔꯛꯑꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯕꯣꯔ ꯌꯧꯁꯤꯜꯂꯛꯑꯦ ꯅꯣꯡꯁꯨ ꯑꯗꯨꯝ ꯆꯨꯏ ꯃꯣꯏꯔꯥꯡ ꯌꯧꯔꯦ ꯃꯌꯥꯝ ꯀꯟꯅ ꯊꯣꯛꯄ꯭ꯔꯣ ꯌꯧꯔꯦ ꯅꯣꯡ ꯇꯥꯈꯤꯗ꯭ꯔꯦ ꯂꯣꯛꯇꯥꯛꯇ ꯑꯣꯏꯅ ꯆꯠꯂꯁꯦ ꯅꯣꯡ ꯇꯥꯈꯤꯗ꯭ꯔꯦ ꯃꯣꯏꯔꯥꯡ ꯕꯖꯥꯔ ꯌꯧꯔꯦ ꯃꯌꯥꯝ ꯌꯧꯁꯤꯜꯂꯦ ꯌꯧꯔꯒꯨꯝꯕꯅꯤ ꯐꯖꯔꯦ ꯚ꯭ꯌꯨꯁꯤꯗꯤ ꯃꯌꯥꯝ ꯋꯦꯗꯔꯁꯤꯗꯤ ꯐꯖꯔꯦ ꯁꯤ ꯅꯥꯀꯟꯗꯤ ꯚ꯭ꯌꯨꯁꯦ ꯑꯃꯨꯛ ꯚ꯭ꯌꯨꯁꯦ ꯚ꯭ꯌꯨꯁꯤꯗꯤ ꯐꯖꯔꯦ ꯃꯤ ꯌꯥꯝ ꯂꯥꯛ ꯃꯥꯜꯂꯦ ꯁꯟꯗꯦ ꯑꯣꯏꯕꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯋꯦꯗꯔꯁꯦ ꯑꯁ ꯃꯌꯥꯝ ꯍꯤ ꯇꯣꯡꯉꯤ ꯚꯥꯏ ꯁꯤꯗꯤ ꯇꯣꯡꯉꯨꯁꯦ ꯋꯦꯗꯔ ꯂꯩꯈꯠꯂꯝꯃꯒꯦ ꯀꯨꯝꯃꯁꯦ ꯌꯧꯔꯦ ꯐꯖꯔꯦ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯆꯍꯤ 2 ꯑꯍꯨꯝꯒꯤ ꯃꯇꯨꯡꯗꯅꯤ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯐꯖꯔꯦ ꯃꯐꯝ ꯑꯗꯨ ꯐꯨꯝꯗꯤ ꯉꯥꯛꯇ ꯉꯥꯏꯁꯜꯂꯦ ꯐꯨꯝꯗꯤ ꯌꯥꯝꯃꯜꯂꯛꯃꯟꯈ꯭ꯔꯦꯕ ꯚ꯭ꯌꯨꯁꯦ ꯅꯣꯡ ꯋꯦꯗꯔ ꯌꯥꯝ ꯐꯖꯩ ꯚ꯭ꯌꯨꯁꯤꯗꯤ ꯐꯖꯔꯦ ꯍꯤ ꯁꯣꯟꯗ ꯍꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯁꯣꯟꯗ ꯑꯃꯨꯛ ꯆꯠꯂꯤ ꯚ꯭ꯌꯨꯁꯤ ꯐꯖꯔꯦ ꯍꯤ ꯇꯣꯡꯉꯒꯦ ꯂꯥꯛꯑꯣ ꯑꯅꯤꯅꯦ ꯍꯤ ꯑꯅꯤꯅꯦ ꯀꯔꯤꯃꯛ ꯇꯧꯔꯣꯏ فꯖꯩ ꯊꯔꯣ ꯁꯥꯠꯂꯦ ꯑꯝꯇ ꯍꯦꯛꯀꯦ ꯊꯔꯣ ꯑꯁ ꯍꯩꯇ꯭ꯔꯦ ꯍꯦꯛꯄ ꯌꯣꯏ ꯊꯠꯄ ꯀꯩꯅꯣꯗ ꯁꯨꯃꯥꯏꯅꯀꯣ ꯄꯥꯔꯒꯀꯣ ꯆꯨꯝꯅ ꯆꯤꯡꯉꯨ ꯆꯨꯝꯅꯀꯣ ꯐꯖꯔꯦ ꯌꯥꯝ ꯄꯨꯗ꯭ꯔꯁꯨ ꯌꯥꯔꯦ ꯊꯔꯣ Kapan video nih, Bay? Video tau ready mau. Sini masih nunggu ini komen.
ไม่รู้เลยเห็นว่าเพิ่งออก ทะลุ ไปปลดเจ็ดตั้มเถอะจะมีมันปลดเจ็ดตาเลยปลดใส่ยายมีนั่งกินตัว เข้าใจดิ ทำบ้าน โอ้ทุกอย่างใช่ ก็จะเลี้ยงมาเลย不是การนี่ยังว่านะมันน้อยกินติดก็ก็การเนี่ยว่าคนอยู่ ไม่หอลิเบียอ้าวเดี๋ยว ลุงคือตัวยุ่งไปนี่นะ 농수 대시 야로 있더니 거. 농주 어디고? 아, 그냥 이마 띠고. 농신 뭐 미래 어디고? 아, 이혼 뭐도 니니 홀래. 들어오지. 그래서 이로 디야로 자라면 이로 해야 돼. 이거도 유 바이잖아. nung ta bagi phơi rồi nung ta mới cái đi mày chặt vào cho bằng rồi làm nữa cho ra creamใช้ไม่ได้ดีก็ได้ใช้หมุนลงได้ได้ยุ่งเลยเล้งใช้ความเร็วดูแม่เพลงเลยเฟสวยเลยผมจะเลยใช้กักกันผมเดียว 이거 이거 먹으러 야면서. ทีตรงเลยทุเลยทีนี้ก็ใช่ก็จะทีตรงก็เลยเลยทีตรงเลยทุเลยดูกันน่าเลยนี่ยาไม่ชันดีเลยไปได้ไงเนาะคุยยามจะมีไก่เท่าตาเงี้ยใหญ่หนาเนี่ยบางทีเอาให้ตรงน้องที่แม่ทำด้วยได้ชันดีไปได้สุดเส้นทางตะกี้เขาได้ในเฮลักปนเนี่ยใส่กี่ถังเส้นทางตะกี้เขาได้đi xuống bên ngoài em nông xuống đấy không phải nông xuống mà đi tồn ra ví dụ như thế phải thấy gì view đấy đưa đi view gì đây đi hi tồn ở đây kìa, thái tồn ở bên này sang